Indian Muslim Relief and Charities IMRC USA na Feed the Hungry haiba hiramda chathaba Kurbani Drive Ing 2024 gi saruk ama oina IMRC USA Manipur State na sinduna Tulihal Community Hall da differently abled singa jamin thakminakre. Thauram asigi matangda IMRC Manipur State ki Coordinator Rais Ahmed Tampak Mayum na haikibada IMRC USA na kumza Ing 2018 dagi hauraga malemda leiriba sothana leiraba differently abled sing lukrabi sing kana laijadraba sing maihau langpok amasung ising ichau nanglaba sing amadi awa ana taraba singbu sogatpa oina tongan mamateng kaya piduna lakli khongthang asigi saruk ama oina charities asigi mityeng makhada chahi asigi kurbani gi araiba nimit asida Manipur da khundariba Islam dharma chatpa maitai pangalgi differently abled chahum lomna saruk yaduna chamin thakminabani haiki thauram adu loisilakpada Manipur amadi malem asida thokliba tangdu leitadaba fibam sing asi mapuna loisinbiduna miyambu santi oina amatta oina nungsi chanana hingminnaba oihanbiyu haina mapuda duwa tauki Lamjaba khara IMRC Indian Muslim Relief and Charities United States of America gi through the gi koina matam gi gi iftar aduga qurbani fitra tongan baduga calamity singda ising ichauda sana thangna piba Ramzan gi matamda ama sana na food package piba suma mayama adu tanatana education singi orphan singi makal mathel da ngasi phawa Manipur gi praja singda thunghandana lai sigumba thormase senana Manipur gi praja ka singko ya laibiri ba mayam hena matung da sulak nanaba sigumba thormase mai pak na bang thuna ba gi da matai ko punamak lada wa tawminasi loina IMRC na itharaiba mayam sing kasi initiative su lobiru punamak so awana punamak ta na pi voice alo adu Manipur gi entire on behalf of entire Manipur gi praja sing gi mapungena Muslim sing gi mai gi hagat pa amadi yam harau ta yam du thongok chari loina na panthok ribai isi su mapung hana shanti leiba du mahausa gi Manipur mahausa gi prithvi adu oira sanu